Famni Thugaibiganu Haina Haijarabasu Thugaikhiba Ashina Takpadi Manipur ki history MANGHANBANI Haina veteran politician Ozoina PENDABA PHONGDORAKLI mahaki yumda pangthokpa paugi mifam amada tha asigi tarik nipanda SHILLONG gi red land ta leiba RAJBARI Thugaikhiba si Thugaidanaba leibak asigi Law laite Thugaiba yaba nate Manipur na India da tinjingai ki inkumja lising amga chamapan kuntra gi matamda sakiba yum asi ningthi na ngak senduna amadi semjin sajinba gi mahutta ufulta na manghankiba laibak tibani Manipur gi angam mathau amadi CSO kaya na yum asi ningthi na ngak senduna thamnaba governor da memorandum pisin kiba laina manghankiba simak tauge yawnga tawba thawongni haina lawi athuga matamda thodok asida chenaba mioi sing thidoktuna maral gi matung ina matik chaba chairak pi gedabani haina mahakna mari leinaba singda apil tauki Haijarabasu SHILLONG gi red land haisi akoi puna mana khange madu Manipur gi merger agreement haidna Manipur gi itihas ki yam maru oiba aduga Manipur gi shason haiba magi itihas ki yam maru oiba adugumba history gi itihas ki yam maru oiba aduga loinana itihas haida political and historical importance and significance adugumba laiba yamna ontona maru oiba mafam amani maduna madugi building duna Manipur gi aikoi gi shason amasung matamamada Manipurna maning tamba lamdam oiramba adugi matungda lakpagi chauraba aikoi leibak sigi mari leinaba aidi Manipur ga adugumba mari leinaba Meghalaya amasung akoi gi mari leinaba gi relation sira singba antona maru oiba adugumba mafam ama ne Haijarabasu SHILLONG gi red land as for record lising maga samapan kuntra da 1930 da adumaina saba building amani haina aina khangi maduai madagi hena thoidokpadi phangde adon lising samapan kuntra da saba building ni ana adugi mamang kaya dagi aikoi gi mafam madu Manipur gi RAJBARI hairaga Governor gi house se samaina koi da leiba raj bhavan nai je samaina SHILLONG da leiba Manipur gi RAJBARI raj bhavan amane aba haji SHILLONG da leiba samaina aikoi gi raj bhavan ama nauna dai da salai matam sang na dumaina lakpani masin 1980 da aikoi gi RK Ranbina chief minister oiba aina law minister oiba matam du da madugi mamang da leiba sarkar si risang kaising na pali aduga finance minister lolit na oi risang kaising gi sarkar duna madugi lamdo madu handok na bai na lifal lak tara kai thoga akoi department gi account da deposit tawraga department gi account da revenue department gi account da thaname lamje yan hambada lalu amasung pringop na yon thom lamje moina mi tara amda yon thoyaba land was sold out to two individual lalu and the pingop and then this lalu and the pingop china again sold out to 10 individuals mi tara amda yon thokre Manipur RAJBARI Singkup Sana Thugaikhiba du Manipur gi